सरकार असिनदी चौखट थौरांगी थबक पाइखटप चटपनी हाइना चीफ मिनिस्टर एन बिरेन हाइख्रे लो याइननब पैदुना थंबा फौबैसिंग साखंगदबसिंगना मै थाबगी थबक चथरकली मरी लैनबसिंगना मरा लैबसिंग फादुना चेराक पियु हाइना लौमीसिंगना फोंदोकनारकली डीलर सिंह केरोसिन चिंगथोक्तबदगी केरोसिन लीटर लुपा कुलुमदोय पीबदु मियामना लीटर लुपा 95 यांखै फाव पीदुना लैनरी हाइना मिनिस्टर कराम श्यामना फोंदोखरे अमसुंग IMC na konba mafam singda hidak mana sing yonba thingle haina mahut minister TA Shyam Kumar na laukthokre Kurumjere STV pau meeting tabiriba singbu taram nok cheri hoji pau sanon bezare Mamangi sarkar na ching the picnic chalambadi yai BJP gi sarkar asinadi chaukat thaurangi thabak paikhatpat chatpani haina Chief Minister N Biren ngasi miyam gi numit ki thoramda paumi sing da phongdokre mahakna makha tan haikibada aikoi masel hunnabagi mahutta chaukat lambi da pukning changbana hena fai khongsang lambi da accident thoktuna misi mina nangkiba adu mamangi Congress sarkar gi khudolni mahakna sarkar na paikhatkani haina laukthokli ba thabak sing asi Chinda khakta haiba natana thabak oina uhanba horabani haiki moigi matam na tawbuzane sing chapaji picnic ki type ta tawbuzane to moigi to moin toram bodune ado sidi moi natte sidi anu go sarkar ne lindu lai khangi do lindu do moi thamam so rambe manam de khangi mi do na akoi di carpet ha kan thengna de miyam do ure dina miyam do na phu do puthok ya ba mi na te spontaneously ma da thokla iba do aduga hoi adai moina tawrambani na majo haida khongsang road ko moi tawram ni keno sahi kun budha da accident hoi ko do ure lambi do ubire na ma adu moi credit ni ken moina lotion manga mam da ma ya mama ai koina lotion laga public ta pi ai koi gi sarkar jina ta ba to bom laga so koina tawram bodo do moina dum lotion laga pi ni adu gumba do ngang na ba gi level do gi politician do na how they will serve the state adu gi level do level do na how Palau tu lau thoi se ko ai hai tu di it is an open challenge lau thok ko na te black and white ni ire piri do mon no phi politically mo yai ga hunna bagi mathau ta de praja da ina haining badi practically yang bio practically yang thabak oina yang biro thabak du phodra ga na akhui piba pham lo ai khoi de khoi na hai ri thabak oina on thok ni adu ga moina tawram bagi khudam mai bu khongsang lambi mayam ubire na sahi 35 kun tra Jiri lambi ubire da thong ama phau jatra khulam de Jiri lambi hantak tani tata gi tangkhai yong na puthar mo to puthar na satpa yare se people have seen everything ada moi ga sidai da du ngang na rugi mathau ta de na ide do na feel to mamangi previous government gi lera grievances mayam do ni ai khoi no jik seng se mamang da joban pisal lamba haijal lamba tawsal lamba tawdi tawram da mayam do ni khoi no jik seng jari se mayam na khamgi akhoi gi matam da कोई कमिटमेंट पीरग तौदबगी एजिटेशन अमत लेते ममांग तौनी हारमग थमब फुम थनम मयाम सेंबदने कोई हजिक खितंग मतम संगे Mahakna makha tana haikibada Naga integration ki wafam asi lising amaga chamapan humvudra nithoida Congress Party na AICC ki General Secretary yauna United Naga Integration Council ga sign taunaduna Naga Singh Punsin bada ayet pa piroi haina ayaba pithokibani matamaduda NSCN-IM Laitri NSCN-IM di lisemaga chamapan marfudra Nepal da thorakibani Naga integration ki maru hulan kibadi Congress Party nani maramasina Congress Party na miyam da lale haijafam thoi haiki Chief Minister na makha tana phongdo kibada handaki sangai festival asiga mari Lainana Pangtokadoriba Business Summit Asida North East State ki Chief Minister Ahum Yauna Foreign Investor Kayasu Saruk Yagadori Bharat ki President Sangai Festival Hogdokpa Lakadoriba Mahaki Khongchat Asida Athingba PB Ganu haina Chief Minister na appeal tauki Kari haigadano aige site ki di masugumba si tohoningde moi ge su cause ma leibagi tawrai ni tawbodi adu warga su Manipur si ware Northeast as a whole why adu Manipur na hena why adu matam puna makta ekhoi si irang da leidana yam why adu na ekhoi kitang relax sor kinang hon to ga leiriba mayam si ki thabai ingang sakot thoram da kitang mang sangjan da matam ni adu na yaragadi
ai si boycott na singbasi ai gi side gi di tawhoningde aduga tawbigano na ya pilsu tawni ngasi miyam gi numit aduda ching amadi tamgi miyoy kya laktuna lanai amadi organization kya gi apunba case chamanga hena chief minister da wakat ki chief minister na paikhat pa ya ba thabak sing mari leinaba sing da khangan ki handak ising ichawna maram oiduna ahum marirak lau panba horam laba laufam sing mangan kraba matungda laumi sing na wana hotna duna fau lok na ba hotna rakpa matam asida lau yai na ba paiduna thamba fau bai sing sakhang da ba sing na mai thabagi thabak chatharakli ngarang su Bisnupur district ki ngaikong khunau amadi Bisnupur district ki pump house ki mamangi laufam sing dagi khongat laga tidim lambi ki nakalda ngasi yai na ba paiduna thamba fau bai sing sakhang da ba sing na mai thadok lamle Fire service ki kangbu laktuna mai kan bagi thabak chatharabasu phaubai sing adudi amatta lawba yadre mai thadok piramlaba phaubai sing adugi mapu sing adudi laishram samananda amadi takhelambam athoba maitegini makoi animak kainau thongkhadagini thodok adugi matangda lawfam sing asigi lawmi singna phongdorakpada handak thokhiba ichawna ahumlak mang tahan khraba lawfam sing asi wana hotnaduna mahei charaga daba khajikta ngairba matam asida sakhangdaba singna mai thadok lamba asi pende kari maram gino haibadu chap chana mari leinaba singna khangan biu maral leiba sing faduna ain gi obe chairak pibiu haina phongdorakle ai sigi lopam sing ngarang kaijabani ado ngasi tawmi yu film sini sigi lawsi oina bo hona bada handak se inot kadana ohum laksu sidana ohum laksu hanjan hanjal lingjerabani yang wana aidina tanam atay su sida su makhada su ama thoi ado tawge yauna taw mi khara leirabra habase hainingi atay da tawbudi tawbuni kumamagi su wana hona jadana tawjaba post da phau haiba phauji buk isikja oyari post si thage yauna thaba ma chanabi moina tawre isi hanta ingonda thokraga su makhata ba atay atopada thok idana ba mai thari bising su ai haijari kari nuai tabla ibagino rana ingonda nuai tabagira natra kari pen da bagino masi matung taba atay da thohon bidana ba mari lena bising su kitang miyeng changbina ba nei hajari ai nu zari je long maram ne bako ado log je horak ko te chawana ti khaw ya ba lok pa ya bo chawana hona re duga ngarang jun mong mangi na lekho marak si ta wana hona re sarang ji engine phanga de na tenga je teng na yai na ba na kan hona ba ne ba nung ta do re na do tangai ba da ba gi engine je phang da re ado ngachi nungalam da ji da smai tong na pau pi de smai tong na lok phau do mai tha do mi na yam phattaba yam chawkhataba thabak ne ba si di si mi gi punchi amagi imung amagi mi manga taruk le be imung ji gi pura jag hau ta tat pane ba ji aduna chitto jena ba mi je ek padri bo ai di lai di ba mi mayam ji haura kan da khongjang kaya changjan ne ga imung mi manga taruk jari ba yam wana koi di thaba am tok jaba na te ja mayam ji like tam na hona ba long matam gi long suja ba ni gang de pa cha pa ni gang de tum kan na hona jari ba punchi ne ba aduna amna chawkhat ba ji amta mayam changdan hona bi da amta phaga piu Thodok adugi matangda Bisnupur police ki kangbu ama laktuna case ama lokhatpa hokre panba yai sakhangdaba singna mamangda su tongan ba lawfam singda faubai sing mai tharambagi thodok thokhrabani Dealer singna kerosene tingthok tabadagi kerosene liter da lupa kulumdoi pibadu miyamna liter da lupa nifu manga dagi yankai fawba piduna lainari haina Consumer Affairs Food and Public Distribution ki Minister Karam Shyam na ngasi all secretariat laiba mahaki office te pangthokpa paumi singuna bada phongdokre mahakna makha taraduna tha khudingi fangliba kerosene ki quota asi lisiamaga chamri yankai taru kiloliter ni September amasung October thagi oina hojik fawba kerosene lisiamaga chahum yankai taru kiloliter dealer singna chingthoktana lairi masina maram oiduna mathang thagi quota fawba kakhiba yana lairi November tang 30 fawbagi manungda mari lainaba dealer singna kerosene chingthoktrabadi mathangi numitagi local market ta oina yonthoklagani hairi SK oil si yamna marang kaina stock to paire isigi maru eba factor di adulteration thingakpa Bharat Sarkar na koi da pire iba sisu makhata na musing thoktragadi lab sasalakpagi aduna maram oidana akoi lairiba mafangmam thokpa mayam sina up to November 30 gi manungda moigi lokthokpham thokpa SK oil si lokthoktragadi retail shop da adu purkangdi anything tawraga adi labs prajagi poche phanganabo honagani
IMC na konba maphamsingda hidak manasing yonba thingle haina Mahut Minister T. Shyam Kumar na ngasi mahaki office ta pangtokpa paumi singa unabada phongdokre mahakna makha taraduna dukan singi mamangda amot akai sing chakhairamba thengnarabadi dukan famandabagi thabak fawba lokhatkani pauna kaithel thangal kaithel uripok lambi kwa kaithel lambi na chingma mafam singda famliba singi dukan mamangda dustbin thamgadabani Imphal bu smart city oina semgat na balupa crore chamaga taruk pirakle tha ahungi manungda thabak loishinaba IMC gi mayor amasung staff sing na hotnari haiki Thangal Bazar, Pauna Bazar, Amadi, Uripok Road, Kwa Kaithel Road, Airport Road, Kesamthong Road, Singsamai Road, Leiba Bazar Singda Dukan Phami Mayam Singna Kogi Isa Isa gi Mangda Isa Isa gi Mapada Amor Patan Bidanaba Metak to appeal Tauri Nakarigumba Isa Isa gi Dukan Singda Dustbin Thambiyo the Dustbin Thamam Dragadi Mamangda Si Data Magadi Isa Isa Namadida Koi Dukandu Algi Matungina Koi Excelokolapoda Dukan Darjingna Maduwaru Bidanaba Metak to Adumus appeal Tauri Prazamayamna Imphal City Buluran Thamna Honabada, so Mating Pangview, the Rosuzi, Goina India Gomena, Basakana, Manipur, the Pirakpa, Smart City, Pakanaba, Uzi, Krosam Taru, Restore, Aduna, Smart City, Koi, on the Minister, Koi Kumna Tanda Matunda, Uzi Nungsing to Hangabadina, Koi Lady, Imphal is Matak Fazanaba, the Smart City Subsanaba, Subsamong, the Lena with the Mokta, Koi Ta Ungi Manunda, Smart City, Koi Ayamba. 90% loina ba koi khona gani haduna emedia ke thonda appeal tawi aduna ya marubadi praja singna mating pangbiu amji corporation pbu haduna ai media ke appeal tawi School leadership capacity building ge numitara ni thoi chupna chathagadaba training program ngasi Lamphil da leiba NCERT gi multipurpose holder education minister T.H. Radheshyam na hodokre Thauramadu NCERT gi director M Meena Kumari education S gi director T.S. Kiran Kumar su saruk yakhi minister Radheshyam na haikibada Sarkar gi school singda oja oiriba singna oja ama oibagi chap chaba thabak tawdaba yaubana afaba mahiroi sing puthopagi chang namely training program asi matam lenbagi mongda khanbagi mahutta pukning changna kanaba sing lokshinduna mahiroi singda ahenba gyan loksing PBU haiki Please think the school belongs to you, the school is yours. The children, the students are your own children. Listen to them. Please give care, make them happy. Let maximum learning happen there. The moment you start loving them, listen to them properly. If you listen properly, relationship develops. When there is no proper relationship between student and teacher, there can be no learning. November 15 da phongkiba MPP Central Committee gi mifamna Haujik hangduna lairiba State Returning Officer gi form asi punanaba MPP gi active member Udoy Luwangbu yanaba laitana khankhre makha taba agenda khananaba tangkun mathoi gi ayupung 13 da mifam chathagani hairi pau gi marak thatna atemba break ama Sky Hospital da world class interventional cardiology ki khudong chab leijare operation tawdana heart ke ahoba memba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani degi hena Sky Hospital da mai park satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawiu Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngaraba upaidi Jolip syrup amasu Jolip capsule with chanlin sinabio
Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. Breaking matungna taram nok cheri hozima khata bapau. Uripok achom lekaida ngasi Manipur Rural Bank ki branch ma Deputy Chief Minister Y.G. Kumar hangdokre thauramadu Reserve Bank of India ki General Manager P.S. Kuwal amadi Manipur Rural Bank ki Chairman Dr. Prasanna Kumar Basu Sarukya ki Deputy Chief Minister Y.G. Kumar haikibada loan launaba honabada miyamda awaba ka hena pibagi thabak kokhanaba bank na honabaga loinana loan lauriba miyoi singnasu loan singbagi hainabi lairabadi bank na hena chakotpa oigani ngasi hangdogliba Nauremthong branch asinam lamdam adongi miyamda chauna kanaba piragani haiki na bong matam pirabadigi sumlakpa wakhalon aduga thinking karina loan is not considered as loan is considered to be a grant koi side le guna aduna singdusu yabani company aibagi wakhalon da leiba adugu medigi karamai to gebu bank na loan phana pininga so ai bisi problem le digi dinnattaba aduga bank ba su ai problem sigi adu kai ne thupsen ki ba kotin ba adugu masu leittabare Nifu mangarak suba voluntary blood donation camp ama ngasi Imphal East ki manung chanba Moirang Kampu Sajep Laibung da pangthokre thauramadu da Jila Parisat member Tom Bayauna miyoi kyana saruk yaki igi darkar oibagi chang hengalakpana maram oiduna blood donation camp asi pangthokpani haiki akhona maruina blood donation camp pangthokoi maramdi khunai asida sotharakliba adai mangtharagliba naha singi moral mangjalaiba singse asigumba blood donation camp asi sinjaba si orakta masana willingly donation si thorok matamda magi moral magi discipline si khara makhai di backup tawbo ngamgadra haibi wakhalonda amadi mahakna piriba public ta contribution piriba se lebaki awa ana tarabada adugumbagi mating oinaba adugumbagi donation kemadu yahonanaba maruina sinjabani Kaibi sana patalaiba Yaibilel Children Home da Thaudam Thobal de Laiba Thaudam Ibemal Devi Memorial Trust na acha athak cheng kalam amadi chana thaknaba polam kya mating pibaga loinana chakle namasu pijakre trust ki thau puba bubo na phongdorakpada leikhidраbi Ibemal na pamjarambagi matung inna thabak asi paikhatpani haiki Lenjibu jalai biriba angang jibu sebgat sabi biriba adigi sangstan jibu mateng panggoina amadi angang jingji mateng panggoina kairadang ngamjaba kairadang kasegi haiba wakhalo lakpati sigum ngasi aina ngamjaba khara cheng hawai thau ngamjaba khara pujarakna adi kasebne sina yamna kana tawdana yamna hena mateng oini haibe dinate adubu kidang mayam jigi angang jigi amadai natragala cendre honji singsa jigi mateng kidang goigini haiba khanjaba digi sigumba mateng pangjaba District AIDS Prevention and Control Unit Imphal East na sinduna HIV/AIDS ki matanga awareness program ama Lamlong Higher Secondary School Imphal da pangthokre thauramadu da Lamlong Higher Secondary School ki Principal H Subita Devi Imphal East ki Senior Medical Officer Dr. H Diamond Sharma amadi Imphal East ki DACO Dr. N Romilana Maru eba miyoi singoina saruk yaki भारत के प्रेसिडेंट रामनाथ कोविंद ने लाखलिबा तांकुन माथोइदा मणिपुर दा लाक्तुना संगाई फेस्टिवल हौदोकदोरिबा सिदा पामदबा थौदोक थोक्तनबा पुलिस ना कनबा मोंगदा चेकसिन थौरांग लखटपा लेप्ट्री ngasi su thobal police commando na yairipok singada combing operation chathaduna nupi yauna miyoi kya mayumdagi puthoktuna amamam toina verification chathaki amaromda thobal da su thobal police na combing operation chathakre
Chatkiba tang mapaldagi chatharakiba legal services dega mari leinana ngasi kumbidagi moirang fauba cycle rally ama chatkre legal ad clinic kumbina legal services authority amadi Manipur legal services authority ki makhada sinduna chatkiba cycle rally aduda mahiroi amadi legal ad clinic ki paralegal volunteer chamarom na sarukya ki district legal services authority Bisnupur ki chairman na kumbi college dagi lamthaki tungda kumbi college legal awareness program amasu pangthoki. Narcotics and Affairs of Border Police na Nupi Police yauna Nagamapal de Leiba Yangang Popi Magic Parking the Chathaba Drive ta Nupi ama Lupa Lising Humfurongi Oigataba heroin number 4 ga kona na fare hairi Faraba miyo adudi Mansumwang Ching Paite Churachandpurgi New Lanka Benlungwang dagini amaromda Thangmaiban Laren Hanjabalekay de Leiba Baragi yum amadagi RL Toktinglang Kobi Ukrul District ki Tuinem Kuldigi Miyo Amasu heroin number 4 gram taruka kona na fare haina police ki PRO na thadorok pa cherola mana khangalakli. Hauzi aroy bada maroy ba pau amukahanna. Mamangi sarkar na ching da picnic chalam badiyai BJP ki sarkar asinadi chakwa thaurangi thabak paikat pachat pani haina Chief Minister N Biren Haikre. Low yay na naba paiduna thamba phawbai sing sakhang daba sing na mai thabagi thabak chacharakli mari lainaba sing na mara leba sing faduna cherak pibiu haina lawmi sing na phongdong na rakli Dealer sing na kerosene chingthok taba dagi kerosene liter da lupa kulum doi pibadu miyam na liter da lupa nifu manga dagi yangkai phawba piduna lainari haina Chief Minister Karam Shyam na phongdokre amasong IMC na konba mafam singda hidak mana sing yonba thingle haina Mahut Minister T. Shyam Kumar na lauthokre. Haji Paubu na asib na pijaba pau matang asya loisin jare meeting tabiri basing bamukan na kurumjari.